Guys, ngasidi ay kano tawge computer gi matangda video ama semjage gaming computer around 1 lakh ki mayada leiba ko gaming computer ama sase ado hojik haujarage mayam meeting taminarase sida ko akoina chawrakpa ai computer gi matangda chawrakpa ma haijage computer gi matangda koi chawrakpa ma se samain tawbada si kano ka sida koi silai se ka mathang naw nai nam har ke ko sida computer sida kai kai changa da ge ha matam computer ma sana bai da mak ta kai kai changa ni ha processor changani processor sina koi computer ki brain ko adagi di computer ki brain se kadai da hapani motherboard ta hapani motherboard sida kai 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 ha to na matam da motherboard sida koi di computer da changi part mayam je motherboard ta loi mak hap to ni ko motherboard ki through the loi mak chat to ni ram hapkani ram jinam adigi di kano hapkani koi gi storage hapkani graphics card hapkani graphics card sina kai dog ha matam da koi gi kano se computer gi picture tholi se ko picture thol se graphics card sina tawdani game sana bada yahali se koi graphics card ki matung kai tare graphics card ki mateng ni yahali ni aduga koi gi power supply na changni ko koi kano sing se computer component myam se ma si power supply sina koi power se pi du ne ba ko koi gi mai gi direct current koi gi AC current se changba je mai direct changba si ya de ba koi gi power supply si through the chang du ni ko ma na mai je fajana supply thong du ne ba phom mai gi daka lai ba jaga jaga du supply thong du ne ba ko fare du di ai si samna habda processor gi matang da habe chawrak pam panjar ke ko processor je makhan ani thongna computer brand ani hai the company ani na sa ko koi hojik AMD ga Intel ga ko AMD da na koi Ryzen gi series me am legre ko Threadripper guys da to koi atopa sidi matang khana roi je koi bu adu gaming gi matang da oi bina Ryzen 9 753 na ko mathang mathang legre adu Intel da su Intel i9 i7 i5 i3 lere ko adu koi gi khoi latest AMD da khoi latest koi gi kano je chip se kai oi gi ha matam da 7000 series ki chip se oi adu Intel gi na 14 gen series se oi ko processor mo aduga mathang da koi motherboard amu yeng si motherboard sina kari habada motherboard se makhan mayam legre motherboard sida koi gi size ki matung ina su khaidu ko size ki matung ina kain tawgadagi habada size akoi gi samna habada ko size se achauba macha adidi mayai oi ba ko full motherboard full size motherboard laire adidi micro ATX motherboard laire ITX motherboard kai am lei ko adi matungina ho cabinet su adi matungina semak toine ko adu cabinet sa koi gi kano se mapan thangba computer gi case sine ko cabinet haise ram se memory piba ko koi gi kano se koi gi sida performance utliba sida thoiba mayam se hoji khuda ki tak thoga ulaiba si process tawriba mayam se sigi matungina ko tawhan ba hai tare ram sina kyam thui koi gi short term memory do sigi koi gi short term memory sida ram sida chalai de ne ba ko any nang graphics card yaure processor yaure haidana nang ram de yaudra di kaimte yaure ba adai storage ko storage na koi storage se makhan ani thongna lei ko main oina makhan ani thongna lei hard disk drive hamga solid state drive hamga hard disk drive na koi gi hard disk external hard disk internal hard disk kaina koi sum phangna ba koi sum tana ba do aduni hade moi se kamai taw ke da moi gi mawong se koi gi manung da disk am unge ba ko disk se ungba si akoina pin koi gi moi gi machin na tawraga pin gum hai tare kamai hada moi head haibani ko head haiba head sina unga kan da koi read tawdune read write tawba moi tawba se sigi taw ba ko aduga ungmai matung inasu keno lay speed thuba adai yam kan RPM moi ge 7200 RPM kai 5400 RPM kai le ko adai RPM ungdui matung ina ko gi speed thuba thudaba tappa lay ko adubu SSD dadi ungbai saruk disk yaude moi dadi disk habase yaude moi di ungbai saruk sem yaudam dina moi di speed se kan taw matam da file transfer taw khop matam da yam thubi heli hard disk tagi yam multiple times heli ko aduna hojiki matam da hai ragadi
solid state drive sina ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣ ꯂꯩꯅꯤꯡꯉꯦ 4 TB ꯀꯣ 4 TBꯒꯨꯝꯕ ꯆꯥꯎꯅ ꯂꯩꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯃ ꯍꯥꯔꯗ ꯗꯤꯁꯛ ꯗ꯭ꯔꯥꯏꯚ ꯑꯃ ꯊꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯁꯦꯝꯕ ꯈꯣꯠꯄ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ PC ꯗ ꯍꯥꯞꯄꯒꯤ ꯑꯣꯏꯔꯒꯗꯤ solid state drive ꯑꯣꯏꯅ ꯍꯥꯞꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯒꯤ graphics cardꯇꯗꯤ ꯑꯃꯨꯛ graphics cardꯁꯨ AMD ꯂꯩ ꯑꯗꯩꯗꯤ Nvidia ꯂꯩ ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯀꯣ ꯑꯗꯨ Intelꯁꯨ ꯂꯩꯔꯝꯃꯤ Intelꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ Intelꯁꯦ 2021-22 ꯑꯗꯨꯋꯥꯏꯗ ꯂꯣꯟꯆ ꯇꯧꯕꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯌꯥꯝꯅ ꯁꯤꯠꯇꯕꯗꯤ ꯑꯗꯨꯝ ꯃꯣꯏ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯪ ꯃꯥꯔꯀꯦꯠꯇꯗꯤ ꯂꯩꯕꯗꯤ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯃꯣꯏ ꯀꯩꯁꯨ ꯑꯅꯧꯕ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯗ ꯄꯨꯊꯣꯛꯄꯒꯤ ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦꯀꯣ ꯃꯈꯥ ꯇꯥꯅ ꯀꯣꯟꯅ ꯑꯅꯧꯕ ꯀꯩꯅꯣꯃ ꯑꯣꯟꯊꯣꯛꯇꯕꯗꯤ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ Nvidiaꯒ AMDꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ AMDꯗ ꯍꯥꯏꯔꯒꯅ Radeon Seriesꯗ RX ꯀꯣ 7000 series 6000 series 500 series ꯀꯣ 7000 ꯈ꯭ꯋꯥꯏꯗꯒꯤ latest ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ Nvidiaꯗꯅ GeForce RTX ꯀꯣ RTX ꯀ GTX ꯀ ꯂꯩꯅꯤ RTX 40 series ꯀꯣ 40 series ꯅ ꯈ꯭ꯋꯥꯏꯗꯒꯤ latestꯅꯤ ꯃꯊꯪꯗ 30 20 ꯑꯗꯩ 20ꯗ super ꯒꯥꯏꯁꯨ ꯑꯃꯨꯛ ꯈꯥꯗꯣꯛꯑꯦꯀꯣ 30ꯁꯨ super ꯂꯩꯒꯨꯝ ꯇꯧꯕꯅ ꯑꯩ ꯀꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯂꯩꯕꯅꯤ 40ꯗꯁꯨ 40ꯗ 40 60 40 70 40 80 90 ꯃꯌꯥꯝ ꯂꯩꯀꯣ 90ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏ ꯑꯦꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ 40 60ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ 40 series ꯃꯥꯏ entry level ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯥꯏ performance ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯊꯪꯗ power supply ꯁꯤꯅ modular ꯑꯣꯏꯕ fully modular ꯑꯣꯏꯕ semi modular ꯑꯣꯏꯕ non modular ꯑꯣꯏꯕ ꯀꯥꯏꯅ ꯂꯩꯀꯣ ꯃꯣꯏ power supply ꯁꯦ ꯑꯗꯨꯗꯤ ꯃꯣꯏ 80+ platinum bronze gold ꯀꯥꯏꯅ ꯈꯥꯏꯗꯣꯛꯏꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ certification ꯈꯔ ꯂꯩꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯨ ꯂꯩ ꯑꯗꯒꯤꯗꯤ fully modular ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯋꯥꯌꯔꯁꯤꯡꯁꯦ ꯃꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯄꯥꯝꯕ ꯋꯥꯌꯔꯁꯦ ꯑꯩꯈꯣꯏꯅ ꯀꯅꯦꯛ ꯇꯧꯖꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯤ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯗꯔ ꯕꯣꯔꯗꯁꯤꯗ ꯅꯝꯒꯗꯕ ꯑꯃꯗ ꯅꯝꯒꯗꯕ ꯋꯥꯌꯔꯁꯤꯡꯁꯤꯗꯪ ꯈꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯍꯥꯞꯆꯕ ꯌꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯋꯥꯌꯔꯁꯦ ꯃꯈꯟ ꯊꯣꯛꯑꯦꯕꯀꯣ ꯃꯁꯥꯒꯤ ꯃꯣꯏꯅ ꯄꯤꯖꯔꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯃꯁꯛ ꯐꯖꯅꯕ ꯃꯆꯨ ꯃꯔꯥꯡ ꯑꯣꯏꯕ ꯃꯌꯥꯝ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ fully modular ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ fully modularꯁꯦ ꯂꯧꯕꯤꯕ ꯑꯗꯨꯒ semi modular ꯍꯥꯏꯔꯒꯅ semi modularꯁꯤꯅ ꯋꯥꯌꯔ ꯈꯔꯗꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯈꯔꯗꯤ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯥꯟꯖꯒꯦ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯇꯣꯞꯄ ꯈꯔ ꯄꯥꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯄꯥꯟꯅꯕ ꯈꯔ ꯄꯤꯕ ꯑꯗꯨꯒ non modularꯁꯤꯅ ꯄꯨꯂꯞ ꯑꯃꯇꯪꯗ ꯗꯔꯀꯥꯔ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏ ꯅꯪꯅ ꯑꯄꯥꯝꯕ ꯂꯩꯔ ꯃꯣꯏꯅ ꯄꯨꯂꯞꯇꯣ ꯆꯕꯨꯟ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯤꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯋꯥꯌꯔ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯅꯀꯣ ꯃꯁꯛꯀꯤ ꯋꯥꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ non modular ꯍꯥꯞꯄꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ platinum certificationꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ bronze certificationꯒꯤ ꯃꯈꯥꯗꯁꯨ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯗꯤ ꯂꯧꯗꯕꯅ ꯐꯩ bronzeꯗꯒꯤ ꯍꯧꯔꯒ gold platinum ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ cabinet ꯅꯠꯇ꯭ꯔꯒꯅ case ꯀꯣ cabinet ꯅꯠꯇ꯭ꯔꯒꯅ case ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯗꯔ ꯕꯣꯔꯗ ꯈꯟꯈꯤꯕ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯄꯔ ꯑꯦꯟ ꯐꯨꯜ ꯁꯥꯏꯖ ꯀꯦꯁꯦꯁ ꯃꯤꯗ ꯇꯥꯋꯔ ꯀꯦꯁꯦꯁ ꯍꯥꯏꯕ ꯃꯤꯅꯤ ꯑꯦꯟ ꯃꯥꯏꯀ꯭ꯔꯣ ꯀꯦꯁꯦꯁ ꯀꯣ ꯑꯩꯈꯣꯏꯒꯤ RTX ꯃꯗꯔ ꯕꯣꯔꯗꯀꯨꯝꯕ ꯍꯥꯞꯄꯅ ꯃꯤꯅꯤ ꯃꯥꯏꯀ꯭ꯔꯣꯒꯨꯝꯕ ꯌꯥꯏ ꯑꯗꯨꯒ ATXꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯏꯀ꯭ꯔో ATX ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯗꯔ ꯕꯣꯔꯗꯇꯁꯨ M series ꯀꯥꯏꯅ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯅ ꯐꯨꯜ series ꯑꯣꯏ ꯐꯨꯜꯗꯗꯤ ꯑꯗꯨꯝ ꯐꯨꯜ ꯁꯥꯏꯖ ꯀꯦꯁꯦꯁ ꯌꯥꯔꯦ ꯃꯤꯗ ꯇꯥꯋꯔꯁꯤꯗꯤ ꯑꯗꯨꯝ ꯐꯨꯜꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯑꯅꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ M series ꯃꯗꯔ ꯕꯣꯔꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯩ ꯀꯦꯁ ꯐꯦꯟꯁ ꯀꯣ ꯀꯦꯁ ꯐꯦꯟꯁꯤꯗꯤ yamna ꯃꯔꯨ ꯑꯣꯏ ꯀꯦꯁ ꯐꯦꯟꯁꯦ ARGB ꯍꯥꯏꯕ ꯑꯃ RGB ꯍꯥꯏꯕ ꯑꯃ LED ꯀꯦꯁ ꯐꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ LEDꯁꯤꯅ LED ꯉꯥꯟꯕ ꯑꯣꯏꯔꯦ RGBꯁꯤꯅ RGB ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯀꯣ ARGBꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯗ ꯒ꯭ꯔꯤꯟ ꯕ꯭ꯂꯨꯁꯦ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯉꯥꯟꯍꯟꯅꯤꯡꯕ ꯃꯆꯨ ꯉꯥꯟꯍꯟꯕ ꯌꯥꯕ ꯑꯗꯨꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯄꯤꯕ ꯉꯝꯃꯦꯕꯀꯣ RGBꯗꯗꯤ ꯑꯃꯨꯛ ꯑꯗꯨ ꯉꯝꯗꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯤꯖꯔꯛꯄ ꯃꯁꯥꯏ ꯄꯤꯖꯔꯛꯄ ꯃꯆꯨꯗꯨꯗ ꯍꯦꯟꯅ ꯉꯥꯟꯗꯦꯕ
ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯐꯦꯟꯗꯁꯨ PWM ꯐꯦꯟꯁ ꯀꯥꯏꯅ ꯂꯩꯀꯣ PWM ꯐꯦꯟꯁꯤꯅ ꯈꯔ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯥꯒꯤ ꯐꯦꯟꯁꯦ ꯎꯪꯕ ꯁꯔꯨꯛ RPM ꯎꯪꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯁꯦꯝꯕ ꯌꯥꯕ ꯈꯣꯠꯄ ꯀꯥꯏꯅ ꯂꯩꯕꯅꯤ ꯃꯗꯔꯕꯣꯔꯗꯀꯤ ꯕꯥꯏꯑꯣꯁ ꯆꯪꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯌꯥꯕ ꯂꯥꯏꯛ PWM ꯐꯦꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯨꯝ ꯇꯧꯅ ꯑꯩ ꯈꯤꯇꯪꯗꯤ ꯍꯥꯏꯐꯦꯠ ꯀꯟꯐ꯭ꯌꯨꯖꯟꯗꯤ ꯂꯩꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯇꯣꯞꯄ ꯋꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯗ꯭ꯔꯒꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯃꯊꯪ ꯀꯩꯅꯣ ꯍꯥꯏꯖꯔꯒꯦꯀꯣ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯈꯜꯂꯒ ꯌꯦꯡꯉꯁꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯗ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯀꯥꯔꯠ ꯍꯥꯞꯄꯒꯗꯤ ꯊꯝꯃꯦꯀꯣ ꯑꯗꯨꯗ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯃꯥꯏꯅ ꯈꯟꯒꯦꯅ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯅꯤꯀꯣ ꯑꯩꯈꯣꯏ ꯆꯪꯕꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦꯕ ꯏꯟꯇꯦꯜ ꯆꯪꯉꯦ ꯅꯠꯇ꯭ꯔꯒ AMD ꯄꯥꯝꯃꯦ AMD ꯆꯪꯉꯦ ꯏꯟꯇꯦꯜ ꯆꯪꯉꯒ ꯌꯦꯡꯉꯁꯤꯀꯣ ꯏꯟꯇꯦꯜꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯈꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯀꯩꯅꯣ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯏꯟꯇꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯌꯦꯡꯉꯦꯀꯣ ꯏꯟꯇꯦꯜ ꯂꯩꯖꯔꯦ ꯃꯗꯔꯕꯣꯔꯗ ꯌꯦꯡꯕ ꯌꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯤ ꯌꯥꯝꯅ ꯑꯣꯞꯁꯟ ꯌꯥꯝ ꯄꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯣꯔ ꯀꯔꯝꯕ ꯀꯣꯔ ꯄꯥꯝꯃꯤ ꯁꯤꯁꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯝꯅ ꯍꯥꯏꯔ ꯀꯣꯔ i5 ꯄꯥꯝꯃꯦ ꯍꯥꯏꯔꯁꯨꯀꯣ i5ꯗ ꯀꯔꯝꯕ ꯖꯦꯅꯦꯔꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯖꯦꯅꯦꯔꯦꯁನ್ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯀꯣꯔ i5ꯇ ꯌꯦꯡꯉꯅꯦꯕꯀꯣ ꯀꯣꯔ i5ꯗ 14 ꯖꯦꯅꯦꯔꯦꯁꯟ ꯁꯤ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯂꯩꯔꯦ ꯀꯣꯔ i5ꯇ ꯃꯥꯏ ꯁꯤꯁ ꯑꯅꯤꯀꯣ K ꯍꯥꯏꯕ ꯑꯃꯒ KF ꯍꯥꯏꯕ ꯑꯃ ꯐꯪꯉꯦꯀꯣ Kꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯀ꯭ꯂꯣꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯣꯚꯔꯀ꯭ꯂꯣꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ KFꯁꯤꯅ ꯑꯣꯚꯔꯀ꯭ꯂꯣꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠ ꯃꯁꯥꯒꯤ ꯒ꯭ꯔꯥꯐꯤꯛꯁꯇꯤ ꯇꯣꯉꯥꯟꯅ ꯌꯥꯎꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ F ꯍꯥꯏꯔꯝꯃꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ F ꯍꯥꯏꯔꯝꯃꯕ ꯏꯟꯇꯦꯜꯒꯤꯗꯀꯣ ꯃꯥꯁꯦ ꯒ꯭ꯔꯥꯐꯤꯛꯁ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯦꯕ F ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯁꯥꯒꯤ ꯒ꯭ꯔꯥꯐꯤꯛꯁ ꯑꯃ ꯌꯥꯎꯖꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯤ ꯎꯠꯆꯔꯛꯀꯦ ꯁꯤ ꯆꯪꯉ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯄꯥꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯁꯤꯡꯁꯦꯀꯣ ꯃꯥꯏ i5 14 ꯖꯦꯅꯦꯔꯦꯁꯟ ꯀꯣ ꯑꯗꯨꯒ ꯔꯦꯞꯇꯔ ꯂꯦꯛ ꯀ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ 1700 series ꯀꯥꯏꯅ ꯂꯩꯕꯅꯦ ꯃꯊꯪ ꯂꯩꯕꯗꯣ ꯀꯣꯔ 14 ꯀꯣꯔꯁ ꯑꯣꯏꯀꯣ ꯄꯔꯐꯣꯔꯃꯦꯟꯁ ꯀꯣꯔꯁ 6 ꯑꯣꯏ ꯏꯐꯤꯁꯤꯌꯦꯟꯁꯤ ꯀꯣꯔꯁ 8 ꯑꯣꯏꯀꯣ ꯇꯣꯇꯦꯜ ꯊ꯭ꯔꯦꯠꯁ 20ꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯑꯗꯨꯝ ꯈꯪꯖꯤꯟꯕ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯣꯏꯁꯦ ꯍꯣꯔꯦꯟ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯦꯛꯁꯤꯃꯝ ꯇꯔꯕꯣ ꯄꯋꯥꯔ 180 ꯋꯥꯠ ꯐꯥꯎ ꯂꯩ ꯑꯗꯨꯗꯒꯤ 125 ꯋꯥꯠꯅ ꯄ꯭ꯔꯣꯁꯦꯁꯔ ꯕꯦꯁ ꯄꯋꯥꯔ ꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯌꯦꯡꯍꯧꯕ ꯐꯩ ꯀꯩꯒꯤ ꯃꯇꯝꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯥꯄꯛꯇꯣꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯄꯋꯥꯔ ꯁꯄ꯭ꯂꯥꯏꯁꯦ ꯋꯥꯇꯦꯖ ꯀꯌꯥꯝ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨ ꯂꯩꯔꯦ ꯃꯁꯥꯒꯤꯗꯣ ꯁꯤꯗ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠ ꯌꯥꯎꯖꯔꯦꯀꯣ ꯃꯁꯥꯒꯤ ꯒ꯭ꯔꯥꯐꯤꯛꯁ ꯌꯥꯎꯖꯔꯦ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠ ꯍꯦꯛꯇ ꯍꯥꯏꯌꯦ ꯑꯩꯅ ꯁꯣꯏꯗꯅ ꯒ꯭ꯔꯥꯐꯤꯛꯁ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯣꯏ ꯏꯟꯇꯦꯜꯒꯤ ꯌꯥꯎꯖꯔꯦꯀꯣ ꯑꯜꯇ꯭ꯔꯥ HD ꯒ꯭ꯔꯥꯐꯤꯛꯁ 770 ꯁꯤꯔꯤꯁ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ F ꯌꯥꯎꯗꯕꯗꯨꯅꯤꯀꯣ K ꯁꯤꯔꯤꯁꯁꯦ ꯑꯣꯚꯔꯀ꯭ꯂꯣꯛ ꯇꯧ ꯌꯥꯕ ꯑꯗꯨꯒ F ꯌꯥꯎꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯁꯦ ꯌꯥꯎꯔꯣꯏꯕ ꯁꯤꯗꯗꯤ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯁꯦ ꯌꯥꯎꯔꯝꯃꯔꯣꯏꯗꯣ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯌꯥꯎꯗ꯭ꯔꯦ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠ ꯄꯤꯗ꯭ꯔꯦꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯟꯇꯦꯜ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯞꯈ꯭ꯔꯦ ꯃꯊꯪꯗ ꯃꯗꯔꯕꯣꯔꯗꯁꯦ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯔꯥꯝ ꯍꯥꯟꯅ ꯈꯟꯁꯤ ꯔꯥꯝꯁꯦ ꯗꯦꯛꯁꯇꯣꯞ ꯔꯥꯝꯁꯦ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯁꯨ DDR3 DDR4 DDR5ꯅ ꯂꯩꯀꯣ ꯃꯣꯏꯒꯤ DDR3 DDR5ꯁꯤꯅ ꯈ꯭ꯋꯥꯏ ꯂꯦꯇꯦꯁ ꯀꯣ ꯁ꯭ꯄꯤꯠꯁꯨ ꯈ꯭ꯋꯥꯏ ꯊꯨꯕ ꯃꯃꯜ ꯈꯔ ꯍꯦꯟꯕ DDR5ꯁꯦ ꯑꯩꯈꯣꯏ ꯈꯟꯁꯤ DDR5ꯁꯦ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯗꯩꯀꯣ ꯑꯇꯩ ꯆꯪꯉꯒ ꯑꯗꯨꯝ خꯜꯂꯒ ꯌꯦꯡꯕ ꯌꯥꯔꯦ 16GB ꯀꯣ 16GBꯗꯩ ꯍꯧꯔꯦ 16GB DDR5 ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯨꯡꯗ ꯃꯥꯏ ꯁ꯭ꯄꯤꯠ ꯀꯩꯀꯥ ꯁꯨꯝ ꯗꯤꯇꯦꯜꯁꯤꯗ ꯈꯔ ꯑꯗꯨꯝ ꯄꯤꯕꯅꯤ ꯑꯗꯨꯝ ꯃꯣꯏꯒꯤꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯊꯪꯗ ꯀꯩꯅꯣꯃꯨꯛ ꯌꯦꯡꯉꯁꯤ ꯁ꯭ꯇꯣꯔꯦꯖ ꯀꯣ ꯁ꯭ꯇꯣꯔꯦꯖꯁꯦ SSD ꯑꯃ ꯌꯦꯡꯉꯁꯤ SSDꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤ 1TB ꯑꯃꯗꯤ ꯂꯧꯕꯤꯕꯀꯣ 1TBꯁꯦ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯥꯡꯉꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯊꯔꯦ 4,000 ꯀꯣ 4,000 5,000 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ खितंग फबा 5,000 पीरेको 5,000 पीरदी सी खरा फरे हाइतारे स्पीकर्स याम थुरे सी डाटागिसे सिगेसे दम लौबा याय सिम्बा अदगेदी अतोपा ग्राफिक्स कार्ड लेरे ग्राफिक्स कार्ड अम येंगसिको ग्राफिक्स कार्ड तदि कोई Nvidia 40 series हापसि
ꯑꯩꯈꯣꯏ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯕ Nvidia ꯑꯣꯏꯅ ꯌꯦꯡꯉꯁꯤ AMD ꯁꯨ ꯑꯗꯨꯝ ꯄꯣꯄꯨꯂꯔ ꯑꯣꯏ Nvidia ꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯪ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯒꯦꯝꯗꯪꯒꯤ ꯐꯣꯀꯁ ꯑꯣꯏꯔꯒ ꯅꯪ AMD ꯈꯜꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯪ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯒꯨꯝꯕ ꯑꯗꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯩ ꯑꯦꯛꯖꯦꯛ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ 3D ꯑꯦꯅꯤꯃꯦꯁꯟꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯔꯦꯟꯗꯔ ꯇꯧꯕ ꯊꯨꯕ ꯈꯣꯠꯄꯁꯦ ꯀꯩꯅꯣꯅ ꯍꯦꯜꯂꯤ ꯍꯥꯏꯅꯩ Nvidia ꯅ ꯍꯦꯜꯂꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯒꯦꯝ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ AMD ꯂꯧꯔꯁꯨ ꯌꯥꯏ ꯏꯁꯥꯃꯛ AMD ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯒꯦꯝ ꯑꯅꯧꯕ ꯁꯥꯟꯅꯕꯒꯤꯅꯤ ꯇꯧꯕꯒꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯑꯗꯨꯝ ꯃꯆꯥ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯕꯒꯤ ꯑꯗꯨꯝ ꯇꯧꯕꯒꯁꯨ ꯑꯗꯨꯝ ꯌꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝ ꯂꯩꯇꯦ AMD ꯂꯧꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ Nvidia ꯑꯣꯏꯅ ꯌꯦꯡꯉꯁꯦꯕꯀꯣ Nvidia ꯁꯨꯃꯥꯏꯅ ꯆꯪꯉ ꯌꯦꯡꯕ ꯌꯥꯔꯅꯤꯀꯣ ꯑꯦꯛꯁꯦꯁꯔꯤꯁꯨ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯉꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯄꯥꯕꯤꯕ 4th generation tensor cores ꯀꯣ 3rd generation RT cores ꯁꯤ ꯃꯣꯏ ꯀꯩꯅꯣꯅꯤꯀꯣ overview ꯍꯥꯏꯐꯦꯠ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯕꯁꯦ ꯁꯤꯒꯤ memory interface ꯀꯣ ꯁꯤ ꯀꯌꯥ ꯑꯣꯏ ꯁꯤ ꯆꯥꯎꯔꯒꯗꯤ ꯐꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ memory size ꯂꯩ size ꯌꯦꯡꯅꯤ ꯑꯗꯨꯒ resolution ꯌꯦꯡꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯋꯥꯔꯦꯟꯇꯤꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯅꯠꯇꯕ overclock ꯂꯩꯕ ꯈꯣꯠꯄ ꯌꯥꯎꯕ ꯌꯥꯎꯗꯕꯁꯨ ꯂꯩꯀꯣ ꯑꯗꯨꯒ size ꯅꯠꯇꯕ ꯍꯣꯔꯦꯟ ꯃꯥꯅ ꯄꯥꯋꯔ ꯀꯌꯥꯝ ꯀꯟꯖꯨꯝ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯗ ꯌꯥꯎꯔꯝꯃꯒꯅ ꯌꯥꯎꯔꯝꯃꯦ ꯌꯥꯎꯔꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯒꯨꯒꯜꯗ ꯊꯤꯔꯒ ꯌꯦꯡꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯒꯨꯒꯜꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯊꯤꯔꯒ ꯊꯝꯃꯦ RTX 4060ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏ overall recommended power supplyꯁꯦ ꯀꯌꯥ 500 watt ꯑꯣꯏꯕꯀꯣ power supplyꯁꯦ ꯑꯗꯨꯗꯤ 500ꯗꯒꯤ ꯇꯥꯅ ꯂꯧꯕꯗ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯌꯨꯇꯔ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯣꯛꯀꯅꯤꯀꯣ ꯑꯗꯨꯅ 500 watt at least 500 wattꯇꯤ ꯂꯧꯕꯤꯕ ꯐꯔꯦ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ power supply graphics card ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣই power supplyꯁꯦ ꯀꯌꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯤ around 180 ꯃꯌꯥ ꯂꯩꯔꯦꯀꯣ graphics cardꯀꯤ 500 ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄꯗ 750ꯒꯤ power supply ꯑꯃ ꯂꯧꯕ ꯌꯥꯔꯦ fully modular ꯂꯧꯔꯁꯦ ꯑꯗꯒꯤꯗꯤ any ꯃꯑꯣꯡ ꯑꯃ ꯂꯧꯔꯁꯤꯀꯣ fully modularꯁꯦ ꯆꯪꯉ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯑꯃꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯁꯤ ꯆꯪꯉꯒ 750 watt ꯄꯥꯝꯃꯦ 750 wattꯁꯦ ꯈꯟꯕꯤꯔꯅꯤꯀꯣ ꯈꯜꯂ ꯃꯇꯨꯡꯗ ꯑꯣꯞꯁꯟ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯔꯦ ꯑꯩꯅ ꯔꯦꯀꯃꯦꯟ ꯇꯧꯕ ꯕ꯭ꯔꯥꯟ ꯍꯥꯏꯔꯒꯗꯤ ASUSꯀꯨꯝꯕ ꯂꯧꯕꯤꯌꯨ Entech-ꯀꯨꯝꯕꯁꯤ ꯂꯧꯕꯤꯒꯅꯨ Cooler Masterꯁꯨ ꯌꯥꯏ Corsair ꯌꯥꯏ Deepcool ꯌꯥꯏ Thermaltake ꯌꯥꯏ MSI Lianli ꯁꯤ ꯌꯥꯏ Gigabyte-ꯁꯤ ꯑꯩ ꯈꯤꯇꯪ ꯊꯥꯖꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯇꯣꯞꯄ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ EVGA ꯌꯥꯏ ꯑꯗꯒꯤ Fractal Design ꯁꯤ ꯀꯌꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗꯦ NGXT ꯌꯦꯡꯕ ꯌꯥꯏ Seasonic ꯌꯦꯡꯕ ꯌꯥꯏ Silverstoneꯁꯨ ꯑꯗꯨꯝ ꯍꯣꯏ ꯀꯥꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ Cooler Masters ꯌꯥꯏꯀꯣ Corsair ꯁꯨꯝꯕꯁꯦ 750 Cooler Masterꯗ ꯑꯅꯤꯁꯦ ꯀꯔꯤ ꯈꯦꯠꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯃꯣꯏ ꯁꯤꯔꯤꯁꯦ MWE ꯁꯤꯔꯤꯁ ꯑꯣꯏꯕ ꯁꯤꯅ Cooler Master V ꯁꯤꯔꯤꯁ ꯑꯣꯏꯕ ꯁꯤ ꯌꯦꯡꯁꯤꯀꯣ MWE ꯁꯤꯔꯤꯁꯁꯦ ꯁꯤꯁꯨ 80+ ꯒꯣꯜꯅꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ 80+ ꯒꯣꯜꯁꯤ ꯌꯥꯝ ꯐꯩ fully modular ꯁꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯩ ꯏꯁꯥꯃꯛ Cooler Master ꯁꯤꯖꯤꯟꯅꯩ ꯁꯤ ꯌꯥꯏ Deepcoolꯁꯨ ꯌꯥꯏ Deepcoolꯁꯨ ꯌꯥꯝꯅ ꯐꯩ ꯄꯣꯠ ꯐꯩ ꯃꯣꯏ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯀꯌꯥ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯁꯥꯔꯛꯑꯦ ꯃꯣꯏꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯥꯔꯛꯑꯦ 7 years warranty ꯄꯤꯀꯣ Deepcoolꯒꯤ Cooler Masterꯒꯤ ꯀꯌꯥ ꯄꯤꯕꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯃꯣꯏ 5 years warranty ꯄꯤ MSIꯁꯨ ꯌꯥꯏ MSI ꯌꯥꯏ Thermaltake ꯌꯥꯏꯀꯣ MSIꯁꯨ ꯌꯦꯡꯁꯤꯀꯣ ꯆꯪꯉꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯑꯁꯤ ꯃꯥꯒꯤ ꯐꯦꯟ ꯃꯈꯜ ꯑꯗꯒꯤꯗꯤ ꯀꯔꯝꯕ ꯃꯣꯏꯒꯤꯀꯣ ꯁꯔꯇꯤꯐꯥꯏꯠ ꯒꯣꯜꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯨꯝ ꯒꯣꯜꯁꯤ ꯑꯗꯨꯝ ꯐꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯤꯔꯤꯁꯤꯀꯣ ꯁꯤ ꯃꯣꯏꯒꯤ
ATX ꯑꯗꯨꯒ motherboard samba CPU gi leire CPU sine pirega adi motherboard gi apakpa sine samba adi SATA and Molex ka PCI ka khoi ge samba PCI je kano gi oidane khoi gi graphics card gi oidane ka sumaina samba leire moi 7 years pi ka aduna haibadi MSI gumba deep cool bus 7 years warranty pi bani si ka prefer to ba su kai de ne khalle mathangda asi myam si yengba lor matungda ko khoi motherboard se yeng se ka motherboard se amek ta yengba ya gigabyte su yai adubu aina prefer to budi Asus gumba MSI gumba oina prefer to haningi moi sine kitang kena tawe ASRock su dum yai Hare adudi kano yeng asi MSI gi Pro series am yeng se ko Pro series am yeng si Asus su yeng ba yai MSI gi Pro series ta koine khandoi se swain sang matung da Intel swain khanbiro Intel khala matung da akoi se Wi-Fi yawba pami pamde yeng ba si ATX na ka koi gi full achauba full size motherboard oideba the micro ATX na kitang pithaba adubu kasu kaide micro ATX pamasu magi for the form factor gi wadani da sida kasu award pa kasu lairoi award pa hai moi kana full size motherboard sina extra slot khoi extra slot yarakani ko kana graphics card se anni gum happa yabagi slot yarakani adubu yaugdasu graphics card amana dum chalaibada kaisu problem laite gieng gi adada sumain toraga khoi Intel gi yengasi Intel da khoi LGA 1700 si se khangada si khala matung da khoi sidam MSI gi machanga ko 7B760M ko si micro ATX size oidani ko micro ATX na tabsu lei 760 series ka si su lei ka si su yai DDR4 ora ka khoi DDR5 pami si su yengadabni DDR5 ta khanbiro sumaina RAM to DDR5 sizinabonina khoi DDR5 se khanba tare DDR5 si lei ka si khanba yai si yamna fai adum chorakpam parga yengba yani sidanu ko chorakpa khoidum general oiba khoina khangba common knowledge haitare adum real tech kidum oire wireless bluetooth 6 yawi soinga jaka 3 years warranty pire ngasai aina sida hapkhibadadi ai Asus ki ma hapkhibne do ai si oina change tawtho ninge maman budi kitang khetnarani du kasu kaide si ya madanu phama Asus nu phama malene DDR4 channel hai DDR5 na taba memory ka DDR5 se man yai DDR5 se 6800 plus hai ba ko ngasai aina hapidana 7200 ka sine hele adu sidum kana towers some example ga ina utpani ko sise morning da my slot me pire si me apam yare adu si khalla matung da mathang da khoina khandu se last oina cabinet khoi apam khan bi ai cabinet ta khoi gi ARGB RGB adu khoina explain tau jakre ko adu form size laire aduga size se khoi mid tower har case amek lob ya de ko khoi gi graphics card se chan gada motherboard ki size chan gada jikan ni graphics card se yam sawre ba yam sawnam khoina case ge chan na da basu dum lai ba ko graphics card ki khoi gi magi size to ki matung dimension bi matung ina ko khoi keno se lok tare cabinet case se lok tare ko mid tower se popular of the mid tower ATX cases in quite the popular oi aina sai si khalaga hap khibani and si sidum yengasi sida going to magi dimension pirong ni ko dimension ka silera ka dimension si wang ba ka si de si ni ka dana sina kan to ba magi breadth oi ba ko so sina sang do length height later sina length or mani sina breadth or mani sumaina oile ko ado khoina maruina yeng du khoi gi length se ko 400mm ko 400mm si yeng tam ni anga sai kamai yeng da ha matam da sida aina loina ha pe ko
Sigi ngasai graphics card sa ina MSI gi RTX 4060 je hapebko. RTX 4060 MSI gi magi dimension je pibra pidaba mali sida koi duna tongana search ring. Dimensions ko sida yawbra yawramdaw mali yengasi changaga yengasi graphics card yam fazai ko yam fazai soina graphics card da koi kedama haija hoge sida leba ko koi sigi maningi plate se si mathaki plate se koi full cover toy ko full cover to buju kan loin tonare tabobudi ada full cover plate sign to buju love you my dimensions je kada de yawno ai je thi ba khangre da phare dimension je thi ba khangre kona dum tawrase ado yeng kona dum khoina leiba matamda yengdi yengwa darkar lei khara thidana ko tawraga dum tholakani phangani koi dimension ni yeng matunda keno je khangadaba koi gi case khan tare case adu hoji ko ina IC oina hape ko card yeng minar je aina khaliba keno sing je Intel koi gi si kanom hai je products are not available as desired quantity or in stock ko si loithokre ye yam thuni sit khra je ai ngasai kan torom bada leiram mane do phare kaisu kai de hoji sum example oni yeng ase si Intel gi kano hape i5 hape ko KF series ne ko KF side de khoi overclock tawbadi abaluga masagi graphics ti yausada ko kai gano da khoi graphics card am patong ya hape ni na kaisu graphics yaw dasu yai asida paisa save kar tawbadum yani graphics yawra ga paisa khar helakani ko aduga deep cool gi sima hayodre deep cool gi keno hape se mase CPU cooler ne ko CPU cooler je akhoi cooler hape yai natragana khoi gi AIO ko cooling system je AIO is na all in one liquid cooling system ko AIO hape yai aduga air cooler hape yai AIO hape su yeng siko ARGB gi liquid cooling kit am yeng si soina Asus ki soina maman je ko soina leni ko 30 piba 20 piba andagade to soina dam khara khongtha dum lei 10 12 adang tang pi su lei ka ka su kai de sim hape dum problem ka su lei te dum yai si singba je maming khangde ko maming khangda si maming khangda brand je hap tam phai and esports ka je khara hong mani simba je kya kan to monu sida cooling system da compromise to bigano aphabadum hapana N-Tech sudum yai ka N-Tech su yai aphabadum yengbiu Asus kumba N-Tech kumba adagi deep cool kumba ma'am lei ka adagi cooler master ka Corsair si je loina si thermal tech NZXT ka Noctua yam fai Noctua gi defense to yam fai ka lien li gum je kya khangre moi si lien li computer case kum yam fai aduga singba cooling system da di moi si kamai tawna chap chap khangre aduga cooling system na deep cool yang view cooler master yang view Corsair yang view aduga Noctua yang view MSI su yai aduga Asus yai N-Tech sudum hoi yai hai tare adumain toraga sidagidum apa makhan be adu khanma matamda khoigi my size 240 jina ko koi fan ani gum yarakani nei fan ahum yarakani 360 gum oi ba khoi si size my dimension ji yenga matung da case ta pan ba yani yaroi habe matung ina ko yenga matung da keno tauba khoigi khanbi tare adum simain leire do sida aina di sida keno ina hapsare air cooler hapsare ko air cooler sina koi price se maman hong be heli adagi di keno tawbe air cooler hapa ka di sigdang hapa yaroi fan je koi case sida fan masagi dedicated fans yauza da bra adu matung ina koi na fans hapning ba fans ko sigi case matung si case di koi fan je fan ji ju chawa makhal lebne ko da moi sida
ꯌꯥꯎꯔꯛꯀꯅꯤ ꯐꯦꯟ ꯁꯞꯄꯣꯔꯇꯦꯠ ꯀꯣ 120 ꯁꯤꯅ ꯈ꯭ꯋꯥꯏ ꯀꯃꯟ ꯑꯣꯏ 120 ꯁꯤꯅ 3 ꯍꯥꯞꯄ ꯌꯥꯏ 140 ꯅ 2 ꯍꯥꯞꯄ ꯌꯥꯏ ꯀꯣ ꯐ꯭ꯔꯟꯠꯇ 3 ꯍꯥꯞꯄ ꯌꯥꯏ ꯇꯣꯞꯇ 2 ꯍꯥꯞꯄ ꯌꯥꯏ ꯑꯗꯩꯗꯤ ꯔꯤꯌꯔꯗ 1 ꯍꯥꯞꯄ ꯌꯥꯏ ꯐ꯭ꯔꯟꯠ ꯇꯣꯞ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯍꯥꯞꯄ ꯌꯥꯏ ꯀꯣ ꯑꯗꯩꯗꯤ ꯏꯟꯇꯦꯛꯅ ꯑꯥꯎꯠꯄꯨꯠꯅ ꯀꯌꯥꯅꯣ ꯏꯟꯇꯦꯛꯀ ꯑꯥꯎꯠꯄꯨꯠꯀ ꯃꯥꯟꯅꯍꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯛꯇ 3 ꯍꯥꯞꯄꯦ ꯈꯜꯂꯣ ꯑꯥꯎꯠꯄꯨꯠꯇꯁꯨ ꯀꯩꯅꯣ ꯍꯥꯞꯇꯕ 3 ꯍꯥꯞꯇꯕ ꯏꯟꯇꯦꯛꯁꯤꯅ ꯅꯨꯡꯁꯤꯠ ꯂꯧꯁꯟꯕ ꯑꯥꯎꯠꯄꯨꯠꯁꯤꯅ ꯅꯨꯡꯁꯤꯠꯁꯦ ꯑꯩꯈꯣꯏꯗꯒꯤ ꯀꯩꯅꯣ ꯃꯗꯔ ꯕꯣꯔꯗꯁꯤꯗꯒꯤ ꯑꯁꯥꯕ ꯀꯩꯅꯣꯁꯦ ꯍꯤꯠꯁꯦ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤꯁꯦ ꯈꯔ ꯌꯦꯡꯉꯒ ꯍꯥꯞꯇꯥꯔꯦ ꯑꯗꯨꯒ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯦꯟ ꯍꯥꯞꯄꯩꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ AIO ꯂꯤꯀ꯭ꯋꯤꯠ ꯀꯨꯂꯤꯡ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯈ꯭ꯋꯥꯞ ꯃꯑꯣꯡ ꯍꯥꯏꯕ ꯂꯩꯀꯣ ꯈ꯭ꯋꯥꯞ ꯃꯑꯣꯡꯁꯦ ꯃꯊꯛꯇ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯟ ꯑꯃ ꯀꯩꯅꯣꯁꯦ ꯄꯥꯏꯞꯁꯦ ꯑꯣꯜꯋꯦꯁ ꯐꯦꯟꯁꯤꯅ ꯃꯊꯛ ꯑꯣꯏꯒꯗꯕ ꯄꯥꯏꯞꯁꯤꯅ ꯃꯊꯛ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯁꯤ ꯈꯨꯍꯥꯞꯁꯦ ꯐꯦꯟꯁꯤꯅ ꯃꯈꯥꯗ ꯍꯥꯞꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯈꯥꯗ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯏꯞꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯄꯥꯏꯞꯁꯤꯒꯤ ꯄꯥꯏꯞꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯃꯊꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯃꯥꯡꯂꯣꯝꯗ ꯍꯥꯞꯄꯒꯁꯨ ꯁꯤꯅ ꯇꯣꯞ ꯑꯣꯏꯍꯟꯕ ꯁꯤꯒꯤ ꯄꯥꯔꯠꯁꯤꯅ ꯇꯣꯞ ꯑꯣꯏꯍꯟꯕ ꯃꯈꯥ ꯑꯣꯏꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥꯔꯠꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯥꯔꯠꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ 14 ꯖꯦꯟ ꯍꯥꯞꯄꯦ ꯗꯤꯞꯀꯨꯜꯒꯤ CPU ꯐꯦꯟ ꯑꯃ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯑꯦꯗꯥꯇꯥꯒꯤ ꯀꯩꯅꯣ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯥꯏ ꯑꯥꯎꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ 16 GB ꯑꯃ ꯍꯥꯞꯄꯦ 16 GB ꯑꯗꯨꯝ ꯀ꯭ꯋꯥꯏꯠ ꯏꯅꯐ ꯑꯣꯏ ꯑꯗꯣ 32 GB ꯑꯅꯤ ꯍꯥꯞꯄꯒ 32 GB ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯍꯥꯞꯄꯩ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏ ꯃꯗꯔꯕꯣꯔꯗꯇ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯩ ꯃꯑꯣꯡꯁꯨ ꯀꯥꯟꯅꯔ ꯃꯣꯏ ꯁ꯭ꯂꯣꯠ 3-4ꯒꯨꯝꯕ ꯄꯤꯒꯜꯂꯤꯀꯣ ꯁ꯭ꯂꯣꯠ 3 ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁ꯭ꯂꯣꯠ ꯅꯝꯕꯔ 2ꯒ 4ꯒ ꯍꯥꯞꯅꯩꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯤ ꯃꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯤꯠꯁꯦ ꯑꯗꯨꯝ ꯊꯨꯕ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯂꯩꯕꯅꯦ ꯃꯃꯤꯡꯗꯒꯤ ꯑꯗꯨꯒꯤ ꯇꯔꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯊꯪꯗ ꯑꯦꯗꯥꯇꯥ ꯂꯦꯖꯦꯟ ꯁꯤꯅ SSD 1 TBꯒꯤ ꯑꯃ ꯍꯥꯞꯄे MSIꯒꯤ 40 RTX 40 ꯁꯤꯔꯤꯁꯀꯤ ꯑꯃ ꯍꯥꯞꯄꯦ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯇꯅ ꯗꯤꯞꯀꯨꯜꯒꯤ SMP ꯄꯋꯥꯔ ꯁꯄ꯭ꯂꯥꯏ 750 ꯋꯥꯠ ꯒꯣꯜ ꯄ꯭ꯂꯁꯅꯤꯀꯣ ꯁꯤꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯗꯔꯕꯣꯔꯗꯅ B760M ꯀꯣ 760M Wi-Fi ꯁꯤꯃ ꯍꯥꯞꯄꯦ ꯃꯁꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯥꯇꯥ XPG ꯀꯣ XPGꯒꯤ ꯃꯤꯗ ꯇꯥꯋꯔ ꯀꯦꯕꯤꯅꯦꯠ ꯑꯃꯒ ꯍꯥꯞꯄꯦ ꯄꯨꯂꯞꯅ ꯇꯣꯇꯦꯜꯗ ꯇꯥꯔꯤꯁꯦ 1,1798 ꯇꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯠꯂꯤꯁꯦ ꯐꯦꯟꯁ ꯈꯔ ꯋꯥꯠꯂꯤ ꯐꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯟꯅ ꯆꯠꯁꯤꯀꯣ ꯐꯦꯟꯁꯦ ꯁꯤꯗ ꯀꯦꯕꯤꯅꯦꯠꯀꯤ ꯀꯦꯁ ꯐꯦꯟ ꯀꯣ ꯑꯦꯠ ꯑꯣꯟ ꯀꯦꯁ ꯐꯦꯟꯁ ꯀꯣ ꯁꯤꯗ ꯌꯦꯡ ꯇꯥꯔꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯀꯦꯕꯤꯅꯦꯠꯇ ꯃꯁꯥꯒꯤ ꯐꯦꯟ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯐꯦꯟꯁꯦ ꯑꯦꯗꯥꯇꯥ XPG ꯀꯣ ꯁꯤꯃ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯃꯁꯥꯒꯤꯁꯨ ꯑꯦꯗꯥꯇꯥ ꯑꯣꯏꯔꯦꯀꯣ ꯁꯤꯃ ꯍꯥꯞꯄꯗ 794p ꯁꯤ 3ꯒꯨꯝꯕ 4ꯒꯨꯝꯕ ꯂꯩꯁꯟꯕ ꯌꯥꯏ ꯃꯃꯥꯡꯗ 3 ꯍꯥꯞꯄ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯅꯤꯡꯒꯤꯗꯤ ꯐꯦꯟ ꯑꯃꯗꯤ ꯌꯥꯎꯖꯕꯅꯤ ꯑꯗꯨꯒ ꯀꯨꯂꯔ CPU ꯀꯨꯂꯔꯒꯤ ꯐꯦꯟ ꯑꯃ ꯌꯥꯎꯖꯔꯛꯑꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯃ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯃꯅꯤꯡꯗꯁꯨ 3 ꯂꯩꯔꯅꯤ ꯃꯃꯥꯡꯗꯁꯨ 3 ꯂꯩꯔꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ 3 ꯍꯥꯞꯄꯁꯤꯀꯣ ꯁꯤꯗ 3 ꯍꯥꯞꯄꯒ 4 ꯍꯥꯞꯄꯒ ꯌꯦꯡꯁꯤ ꯁꯣꯔꯤ 4 add to cart ꯇꯧꯔꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯣꯇꯦꯜꯁꯦ 1,04,794 ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯤꯜꯁꯦ ꯁꯤꯅꯦ ꯒꯦꯃꯤꯡꯒꯤ ꯁꯤ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯔꯦ ꯆꯠꯅꯕ ꯌꯥꯝ ꯊꯤꯅ ꯆꯠꯅꯕ ꯌꯥꯔꯦ ꯁꯤꯅ ꯑꯗꯨꯝ ꯆꯍꯤ 5-6-7 ꯑꯗꯨꯝ ꯆꯠꯄ ꯌꯥꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯝ AAA ꯒꯦꯝꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯌꯥꯒꯅꯤꯅ ꯈꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ